ꯄꯣꯝ ꯅꯥꯏꯅ ꯆꯦꯟꯕ ꯏꯆꯦꯜꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯑꯋꯥꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯃꯄꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯄꯤꯕꯤꯔꯛꯂꯕ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯈꯨꯗꯣꯜꯁꯤꯒꯤ ꯋꯥꯡꯃꯗ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯗꯦ꯫ ꯃꯁꯤꯕꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯁꯂꯥꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯛꯂꯥꯏꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯄꯥꯈꯠꯄꯅꯁꯨ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯀꯔꯤꯝꯇ ꯀꯦꯗꯦ ꯇꯧꯔꯤꯗꯣ ꯏꯆꯝ ꯆꯝꯃꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯂꯤꯞꯁꯇꯤꯛ ꯈꯛꯇꯅꯤ ꯃꯥꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯦꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃ ꯇꯧꯒꯗꯧꯔꯦ ꯍꯥꯏꯔꯒꯁꯨ ꯀꯔꯝ ꯀꯦꯅꯤ ꯁꯦꯠ ꯆꯥꯅꯤ ꯍꯥꯏꯕ ꯂꯤꯛꯂꯥꯏ ꯃꯥꯅ ꯁꯨꯡꯈꯪ ꯈꯪꯗꯦ꯫ ꯃꯥꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯐꯅꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯁꯂꯥꯏꯅ ꯌꯥꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯁꯂꯥꯏꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯤꯛꯂꯥꯏꯅ ꯂꯦꯞꯄ ꯂꯩꯕꯗꯨꯗ ꯁꯂꯥꯏꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯛꯏ꯫ ꯑꯗꯨꯒ "ꯀꯩꯅꯣ ꯅꯃꯥꯏꯒꯗꯨꯕꯨ ꯀꯩꯝ ꯀꯦꯗ꯭ꯔꯕꯣ?" "ꯀꯦ." "ꯑꯗꯨꯒ ꯏꯆꯝ ꯆꯝꯃꯤꯕ ꯈꯔ ꯌꯥꯝꯅ ꯀꯦꯁꯤꯜꯂꯛꯄ ꯌꯥꯗꯕ꯭ꯔꯃꯤ ꯅꯪꯕꯣ?" "ꯑꯁ ꯁꯂꯥꯏ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯥꯈꯠꯂꯤ, ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯣꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ, ꯑꯩ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯈꯜꯍꯥꯞꯀꯁꯦ ꯂꯣꯏ ꯅꯤꯛꯏ." "ꯃꯁꯤꯗꯤꯕ ꯀꯩꯝ ꯇꯧꯔꯣꯏꯃꯤ, ꯑꯦꯛꯖꯥꯝꯗꯣ ꯃꯉꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ, ꯆꯠꯂꯨꯁꯤꯂꯣ ꯊꯦꯡꯈ꯭ꯔꯅꯤ." ꯂꯤꯛꯂꯥꯏꯁꯨ ꯀꯩꯝꯇ ꯍꯥꯏꯗ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯛꯏ꯫ "ꯌꯥꯔꯕꯣ?" ꯁꯣꯝꯗ ꯄꯨꯔꯦꯟ ꯍꯣꯏꯁꯨ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯂꯤꯛꯂꯥꯏ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤ꯫ "ꯅꯣꯏ ꯂꯣꯏꯅ ꯔꯦꯗꯤ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯅꯔꯤꯕꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯅꯔꯤ꯫ ꯄꯨꯔꯦꯟ ꯅꯥꯀꯜꯗ ꯊꯣꯛꯂꯒ ꯀꯣꯜ ꯇꯧꯔꯤ꯫ ꯊꯧꯕꯁꯨ ꯆꯤꯌꯔꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯥꯀꯜꯗ ꯂꯤꯟꯊꯣꯏꯁꯨ ꯐꯝꯂꯤ꯫ "ꯂꯤꯟꯊꯣꯏ, ꯅꯍꯥꯟꯒꯤ ꯁꯛꯇꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯀꯦꯔꯛꯑꯒꯗꯤ ꯈꯔ ꯑꯗꯨꯝ ꯐꯖꯔꯅꯤꯅꯦ ꯍꯥ?" "ꯈꯔꯗ ꯅꯠꯇꯦ ꯇꯥꯃꯣꯆꯥꯎ, ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯃꯥꯟꯗꯣꯏꯁꯦ." "ꯑꯗꯨꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯝꯒꯗ꯭ꯔꯣ?" ꯂꯤꯟꯊꯣꯏꯗꯨ ꯅꯣꯛꯏ꯫ ꯃꯥꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯀꯩꯒꯤꯅꯣ ꯇꯥꯃꯣꯆꯧꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯇꯥꯃꯣꯆꯧꯗꯤ ꯄꯥꯈꯪꯁꯨ ꯅꯠꯇꯅ, ꯑꯗꯣ ꯃꯁꯛꯇꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯀꯣꯏꯔꯝꯕꯁꯨ ꯌꯥꯏ." "ꯁꯨꯝ ꯍꯪꯉꯤꯕ ꯍꯥꯏꯗꯨꯅꯤꯗ ꯂꯤꯟꯊꯣꯏ, ꯅꯨꯄꯤ ꯉꯟꯅ ꯊꯤꯔꯨꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯔꯛꯏꯅꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯖꯕꯤꯁꯦ ꯂꯩꯔꯝꯅꯤ ꯈꯪꯉꯝꯃꯒꯗꯤ ꯊꯤꯖꯔꯝꯃꯣꯏꯗꯧꯅꯤꯅꯦ." "ꯑꯁ ꯇꯥꯃꯣꯆꯧꯁꯤꯃ." ꯊꯧꯕ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯐꯖꯅ ꯑꯃꯨꯛꯀꯣ ꯀꯦꯃꯦꯔꯥꯗꯣ." "ꯍꯣꯏ ꯏꯌꯥꯝꯕ ꯍꯣꯏꯒꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯅꯤꯗ." ꯄꯨꯔꯦꯟꯗꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯪꯂꯛꯏ꯫ ꯊꯧꯕꯅ "ꯑꯇꯣꯝꯕ, ꯁꯂꯥꯏ ꯍꯣꯏꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯅꯦ?" "ꯌꯧꯔꯛꯑꯅꯤ ꯍꯥꯏꯔꯦ ꯇꯥꯃꯣꯆꯧ, ꯂꯤꯟꯊꯣꯏ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ?" "ꯋꯥꯁꯔꯨꯝ ꯆꯪꯈꯤꯕꯅꯦ ꯁꯥꯔ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯂꯥꯏ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯗꯤ ꯃꯤꯍꯨꯜꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯦ꯫ ꯄꯥꯈꯠꯄꯅꯁꯨ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯕꯅꯤ꯫ ꯄꯨꯔꯦꯟꯅ "ꯂꯤꯟꯊꯣꯏ, ꯑꯁꯣꯝꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯨ, ꯑꯗꯨꯒ ꯀꯤꯍꯟꯈ꯭ꯔꯣ, ꯌꯥꯝ ꯀꯨꯏꯒꯅꯨ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯁꯥꯔ." ꯂꯤꯟꯊꯣꯏꯅ ꯂꯤꯛꯂꯥꯏꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯂꯥꯏꯅ "ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯇꯥꯎ, ꯁꯥꯎ ꯌꯥꯗꯦ." ꯌꯥꯅꯤꯗ ꯄꯪꯊꯦꯡ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ." ꯁꯣꯝꯗ ꯂꯤꯛꯂꯥꯏꯁꯨ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ "ꯈꯔ ꯌꯥꯝ ꯐꯖꯍꯜꯂꯨꯀꯣ ꯗꯥ ꯅꯥꯎꯇꯣꯟ." ꯅꯥꯎꯇꯣꯟꯁꯨ ꯃꯔꯩꯀꯗꯣ ꯇꯠꯂꯤ ꯈꯨꯝꯃꯛꯏ꯫ ꯍꯣꯏꯗ ꯑꯩꯅ ꯈꯪꯅ ꯇꯧꯅꯤ ꯏꯕꯦꯝꯃ, ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯁꯛꯁꯦ." ꯂꯤꯟꯊꯣꯏꯅꯁꯨ ꯍꯪꯂꯛꯏ꯫ "ꯂꯤꯛꯂꯥꯏ ꯅꯪꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ?" 23 ꯁꯨꯔꯦ ꯏꯆꯦ." "ꯑꯣ, ꯅꯪ ꯀꯩꯁꯨ ꯋꯥꯔꯔꯣꯏꯗ ꯁꯤꯗꯒꯤꯗꯤ, ꯉꯝꯅꯕ ꯇꯥꯃꯣꯆꯧꯅ ꯑꯗꯨꯝ ꯇꯧꯕꯤꯔꯁꯅꯤ." "ꯀꯅꯥꯅꯣ ꯇꯥꯃꯣꯆꯧ ꯍꯥꯏꯕꯨ ꯏꯆꯦ?" "ꯁꯔ ꯄꯨꯔꯦꯟꯗꯣ, ꯃꯥꯒꯤ ꯃꯌꯥꯝꯕꯗꯣ." "ꯑꯣ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯥꯎꯇꯣꯟ ꯂꯤꯛꯂꯥꯏꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯀꯦꯕꯤꯔꯦ꯫ ꯅꯥꯎꯇꯣꯟꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯈ꯭ꯔꯦ꯫ "ꯑꯁ ꯂꯤꯛꯂꯥꯏ, ꯅꯪ ꯈꯨꯐꯖ ꯑꯃ ꯇꯧꯔꯤ, ꯁꯤꯗꯤ ꯑꯩꯐꯥꯎ ꯀꯦꯟꯁꯤꯜꯂꯛꯇꯧꯔꯦꯀꯣ ꯅꯪꯒꯤ ꯐꯖꯕꯁꯦ." ꯂꯤꯛꯂꯥꯏꯁꯨ ꯃꯤꯡꯁꯦꯜꯗ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯁꯛꯇꯝ ꯈꯪꯍꯣꯡ ꯍꯣꯡꯅ ꯐꯖꯕꯗꯨꯗ ꯃꯥ ꯃꯁꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯊꯥꯖꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯀꯦꯗ꯭ꯔꯤꯕ ꯈꯨꯠꯁꯦꯝꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯃꯥ ꯃꯁꯥꯅ ꯉꯛꯏ꯫ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ꯫ ꯄꯨꯔꯦꯟ ꯍꯣꯏꯁꯨ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯟꯊꯣꯏ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯔꯦ꯫ "ꯁꯥꯔ, ꯗ꯭ꯔꯦꯁꯇꯣ ꯀꯩ ꯃꯆꯨ ꯇꯧꯒꯅꯤ?" ꯄꯨꯔꯦꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯊꯧꯕꯅ ꯍꯥꯟꯅ "ꯌꯦꯂꯣꯗꯣ ꯇꯧꯔꯣ, ꯃꯗꯨꯅ ꯍꯦꯟꯅ ꯄꯛꯆꯗꯣꯏꯅꯤ, ꯀꯨꯆꯨ ꯉꯧꯕ ꯃꯤꯗꯤ ꯌꯦꯂꯣꯅ ꯌꯥꯝ ꯐꯖꯕꯅꯤ." ꯊꯧꯕꯅ ꯈꯟꯕ ꯍꯥꯏꯁꯤ ꯄꯨꯔꯦꯟꯒꯤꯁꯨ ꯈꯜꯂꯕꯒꯨꯝꯕꯅꯤ꯫ ꯃꯌꯥꯝꯕꯅ ꯁꯤꯃ ꯇꯧꯕ ꯁꯤꯃ ꯇꯧꯁꯦ ꯍꯥꯏꯕꯗ ꯄꯨꯔꯦꯟꯅ ꯅꯣꯡꯃꯇ ꯌꯥꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯄꯨꯔꯦꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯊꯧꯕꯅ ꯍꯥꯏꯔꯕꯅꯤꯅ ꯂꯤꯟꯊꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯤꯅꯠ 5ꯃꯨꯛ ꯂꯩꯔꯒ ꯂꯤꯟꯊꯣꯏꯒ ꯂꯤꯛꯂꯥꯏꯒꯗꯣ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯑꯦꯛꯁꯟꯅ ꯎꯠꯇ꯭ꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯂꯤꯛꯂꯥꯏꯒꯤ ꯐꯖꯕ ꯑꯁꯤꯗ ꯄꯥꯝꯗꯕ ꯌꯥꯎꯗ꯭ꯔꯤ꯫
Purensu ngaihakti liklaigi fajaba aduda suklap yenglei. Adubu mikup ama ani gitong magi mitphamdu hongdokhi. Liklaina chahi kulhumdoi kunmari hairakla siphaubada nongmati liklaina fajana kiyaba salai uraktri. Ngasi haujik magi mangda leplariba liklai ase karamba liklaino magi khungangi icham chamjabi liklaidura haina salaido mitkupa kawba makhai yengduna leiri. Pokpadagi masam khoiba kasi liklaigidi pumnamak ngasi haiba numit asina ahanba ngakta oiri. Manung hutni yenglibase thaubani. Leiriba cameraman khaidusu hoini maini haide. Tuminadom liklaigi fajaba duda yengduna leibani. Kuiba nate mikup kharaga adukluna yengthakibani. Purendo amuktang khaudem lei. Leiriba singdo mamit phat kublei. Puren phamlambadagi hogatlaga haunubu dorse. Bablam dresse liklaide muk phauba setabanina kaya haijade. Jatpa phauba makhutuna khurududa samsamduna chatli. Mataududa purendo suklap liklaide yengli. Ngaihak leibaga video shot tawba hokre. Pakhatpaga kaiga shot tawbada matam kharadi dum changi. Videographer aduna amtang lokise aduga yarani. Shot ama lauraba matong photo khara lauraga videographer aduna yarani haidana loisele. Purendo tawkhiba shot singdu yengli. Adum perfect koire khanbada chinbaldo haifet noglei. Hotel adugi employee khara laklaga leiriba special room aduda changlaklaga chanaba khara pusilei. Yam phajakre liklai nangi performance to. Liklai sutapna khangde da tamacho. Ai ba haitaba dum tawkre pakhatpana su tawpam ma khangde. Ai perfect koire. Akoi to mana wa ma dangang dress yarban. Mana pamdragadi wa nganga dawani. Thauba liklai da khangonon silaga. Liklai nang bakoi sida thabak tawgero natraga factory da thabak tawba yawgero. Nangi budi tongana su salary fazana pibini da. Liklai salai da haifet yenglei aduga tapna. Ai tamacho aigi di laibak phabani. Ada lam sulapani na chatau chasanda aingonda khitang khudong chadaba leiba. Hera adugi digam khalunu da aina phanaba singi. Salai do mabukta wa thamlei. Kaino tamo chosina liklai sida nokfe tawdani yengsina. Magi yengsibu kaino. Dinthoi su khali. Tasengna tamo chose liklai se pam chalo. Atombi wehla ke khali chalaba. Macha su leire. Liklai na buya gadrane. Inamagi matau makne. Lila nungai tawrida. Puren makhutuna machinda thamlaga suklap tawba mityeng yenglakuna maso hanjin khali. Koi tamo chosina kaino. Asagi nupi macha sida asuk thawa yawrisa. Natraga magi sibo liklai se pam chalo. Nahandagi mana liklai gi maram dhangi sida kaiga. Aidi chamna khalamani koi tamo chogi sidi yadre. Nupi yeni lon bagi wa khalama chenba mani. Magi se yawri dawri. Liklai tapna khumlai. Yani da tamo cho. Ai tamo cho haigi farm da dum thabak sujage. Ai adudi yam wani ni nangbo. Nungsa ga saba sida phajariba nasakto loi thijin khrani ne. Gandhi ayingdagi sida thabak tawba hekta yaw. Ai mi tharake nang lawba laknaba ko. Tamacho yarani. Nangi phone number hairu liklai. Ai hayeng mi tharakpada paw khorake. Liklai ki di magi kananaba thabak ama phangbanina toina tuka tuki thide. Masida su hena phagadawba mali khanduna magi number do haire. Thauba pocket ta magi phone do maduna yengle. Ngasai charge tawkhibagi asam room da laikhibadoda. Ihe ai phone do samda mai yaudina charge tawramene. Adomba nang phone do dai salo. Puren su adom kemta khanda liklai na pirakliba number do save tawsel. Asam na ngaihak wari watai tawrap matong salai hoi su chanana ba thoklakle. Salai hoi ki damakta special oina acha tha khara su pire. Puren ga thawbagana salai hoi bo haifet thindore. Salai hoi su chatlage hairamlaka adum chatkre. Thawbana chaptha duna adum yengbaduda purendo amuktang khaudemlaga haire. Tamacho wakhal khara dikhantaba baiko. Purendo thawbada phat ontoklaga. Kaino wakhal ganthaba phayide. Aina kaidorage ne. Tamacho ni liklai di yengliba mityeng tawribu ungu tawdo madu achamanati. Karasa phatragaso tamacho se nupi leirabani. Mapa mingtol phanglabani. Khara khanba phaiko. Is hera aina masaksi sum nungsiyena
ꯃꯇꯦꯡ ꯈꯔ ꯇꯧꯕꯁꯤꯗ ꯅꯪꯅ ꯚꯥꯞ ꯐꯔꯤꯕ ꯐꯧ ꯚꯥꯞꯇꯣ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗꯤ ꯇꯧꯒꯅꯨꯀꯣ ꯍꯥꯏꯔꯒ ꯊꯧꯕꯗꯣ ꯆꯪꯈ꯭ꯔꯦ ꯄꯨꯔꯦꯟꯗꯣ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯂꯥꯏ ꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯅꯤꯛꯂꯥꯏ ꯉꯁꯤꯗꯤ ꯊꯣꯏꯕꯗꯣ ꯇ꯭ꯌꯨꯁꯟ ꯇꯧꯔꯔꯣꯏꯁꯦꯅ ꯈꯔ ꯍꯥꯏꯔꯣ ꯍꯌꯦꯡ ꯐꯖꯅ ꯇꯧꯔꯁꯦꯅ ꯍꯣꯏꯗ ꯁꯂꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣꯀꯣ ꯅꯤꯛꯂꯥꯏꯗꯨ ꯆꯪꯉꯛꯏ ꯊꯣꯏꯕꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦ ꯂꯥꯛꯑꯕꯣ ꯂꯥꯛꯏ ꯗꯁꯂꯥꯏꯁꯨ ꯂꯥꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯈ꯭ꯔꯕꯅꯤ ꯇ꯭ꯌꯨꯁꯟꯗꯣ ꯉꯁꯤꯒꯤꯗꯤ ꯇꯧꯔꯔꯣꯏꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯥꯔꯣ ꯁꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠꯅꯤ ꯆꯥꯎ ꯑꯥꯏ ꯁꯤꯗꯤ ꯍꯥꯎꯅꯤꯌꯦ ꯆꯦ ꯂꯩꯔꯛꯏꯔꯣ ꯂꯩꯔꯛꯄ ꯅꯠꯇꯤꯌꯦ ꯃꯈꯣꯏꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨ ꯏꯆꯦ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯛꯀꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯦ ꯌꯥꯝ ꯄꯤꯔꯛꯑꯒꯗꯤ ꯑꯩꯒꯤ ꯐꯤ ꯊꯤꯕꯤꯍꯧꯔꯣꯅ ꯍꯥꯏꯒꯦ ꯇꯧꯅꯤ ꯍꯌꯦꯡꯗꯣ ꯁ꯭ꯀꯨꯜꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯊꯣꯏꯕ ꯏꯆꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯑꯩꯁꯦ ꯍꯌꯦꯡꯗꯒꯤ ꯑꯥꯗ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯣꯅ ꯍꯥꯏꯔꯤ ꯑꯩꯁꯨ ꯁꯤꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ ꯈꯔ ꯋꯥꯔꯒꯁꯨ ꯊꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯪ ꯌꯨꯝꯗ ꯂꯩꯇꯕꯤꯗꯣ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯂꯥꯞꯇ꯭ꯔꯣ ꯚꯔꯥꯒ ꯀꯩꯒ ꯀꯣꯟꯕꯨ ꯀꯣꯟꯅꯒꯗ꯭ꯔꯣ ꯏꯆꯦ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯤꯁꯦ ꯌꯦꯡꯉꯁꯦ ꯊꯣꯏꯕ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅꯤꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯕ ꯏꯆꯝ ꯆꯝꯕ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯑꯃꯗꯅꯤ ꯅꯨꯄꯤ ꯃꯆꯥ ꯀ꯭ꯂꯥꯁ 11 ꯔꯨꯝ ꯀꯥꯕꯤ ꯁꯥꯇ꯭ꯔꯤ ꯑꯃ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇ ꯅꯨꯄꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯖꯨꯁ ꯒ꯭ꯂꯥꯁꯇꯨ ꯇꯥꯞ ꯂꯧꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯈꯪꯉꯤ ꯍꯩꯖꯤꯜꯂꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨ ꯈꯪꯕ ꯀꯩꯒ ꯄꯨꯛ ꯈꯧꯒꯠꯂꯤ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ ꯅꯥꯀꯜꯗ ꯌꯦꯡꯂꯛꯄꯗꯗꯤ ꯖꯨꯂꯤꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯞꯅ ꯆꯦ ꯈꯪꯍꯧꯗꯦ ꯑꯃꯨꯛꯀꯁꯨ ꯖꯨꯂꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤꯕ ꯑꯉꯥꯡ ꯅꯪꯅ ꯅꯨꯄꯥ ꯀꯧꯅ ꯁꯥꯔꯗꯅ ꯅꯃꯤꯠ ꯐꯥꯎ ꯀꯥꯛꯇ꯭ꯔꯤ ꯁ꯭ꯀꯨꯜꯅꯦꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯒ ꯅꯨꯄꯥꯅ ꯍꯥꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯂꯩꯔꯤꯕ ꯄꯥꯕꯨꯡꯒꯤ ꯃꯥꯏꯁꯨ ꯅꯪ ꯈꯖꯤꯛꯇꯪ ꯌꯦꯡꯗꯕ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯄ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯣꯛꯍꯟꯒꯗꯧꯕꯅꯤꯅ ꯗꯦꯕꯤꯅꯥꯗꯨ ꯇꯞꯅ ꯀꯤꯔꯨꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯆꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯂꯣꯏꯕꯒ ꯉꯥꯛꯇꯪ ꯀꯣꯏꯊꯣꯔꯛꯄꯅꯤ ꯃꯥꯁꯨ ꯍꯌꯦꯡ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯅꯪ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯣ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝꯂꯕ ꯅꯄꯥ ꯑꯁꯤꯕꯗꯨꯅ ꯅꯪꯒꯤ ꯀꯔꯤ ꯊꯝꯕꯤꯔꯝꯒꯦ ꯃꯤꯒꯤ ꯃꯔꯜ ꯆꯥꯔꯒ ꯅꯍꯩꯗꯨ ꯇꯝꯃꯒꯗꯤꯅꯦ ꯑꯣꯏꯅꯕ ꯇꯝꯃꯨ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯏꯃꯨꯡꯁꯦ ꯇꯠꯇꯅ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯜꯂꯤꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯖꯨꯂꯤꯒꯤ ꯋꯥꯍꯩꯗꯨ ꯈꯔ ꯈꯤꯠ ꯍꯦꯟꯃꯟꯈꯤꯕꯅ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯁꯣꯝꯒꯤ ꯋꯥꯗꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯈꯤꯕꯒꯤꯅꯣ ꯁꯣꯝꯅ ꯏꯖꯠ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯁꯦ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯃꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯃꯆꯦ ꯑꯃꯅ ꯃꯅꯥꯎꯅꯨꯄꯤ ꯋꯥꯔꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯔꯥꯏꯠ ꯂꯩꯒꯦ ꯃꯍꯩ ꯇꯝꯂꯤꯕ ꯑꯉꯥꯡ ꯅꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯄꯨꯔꯤꯕ ꯃꯤꯁꯇꯔ ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯅꯁꯥꯒꯤ ꯀꯥꯟꯅꯕ ꯈꯔꯒꯤꯗꯃꯛꯇ ꯃꯣꯏꯊꯦꯝ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯗꯦꯕꯤꯅꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯂꯒ ꯆꯩꯔꯛꯏ ꯌꯨꯝꯗ ꯂꯥꯛ ꯅꯪ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤ ꯍꯥꯏꯔꯒ ꯖꯨꯂꯤꯅ ꯗꯦꯕꯤꯅꯥꯕꯨ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯒꯥꯔꯤꯗ ꯏꯟꯁꯤꯜꯂꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯦꯕꯤꯅꯥꯕꯨ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯛꯏ ꯗꯦꯕꯤꯅꯥꯁꯨ ꯀꯞꯇꯨꯅ ꯆꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯂꯥꯜꯂꯤꯕ ꯆꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯒꯦꯕ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯗꯦꯕꯤꯅꯥꯗꯨ ꯆꯦꯞꯅ ꯍꯤꯞꯇꯨꯅ ꯖꯨꯂꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯂꯤ ꯖꯨꯂꯤꯗꯨ ꯁꯥꯎꯅ ꯗꯦꯕꯤꯅꯥꯗ ꯍꯟꯖꯤꯟ ꯐꯨꯖꯤꯜꯂꯛꯏ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯕ꯭ꯔꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯅꯤꯡꯕ꯭ꯔꯣ ꯈꯨꯗꯅ ꯅꯨꯄꯥꯗꯣ ꯄꯥꯝꯈꯣꯕ ꯏꯔꯥꯡꯗꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯐꯨꯖꯤꯜꯂꯛꯏ ꯄꯨꯔꯅꯤꯃꯥꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯖꯨꯂꯤꯕꯨ ꯈꯥꯝꯃꯤ ꯑꯩꯃ ꯊꯣꯏ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯊꯥꯗꯣꯛꯎꯁꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯝꯕꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯊꯤꯅ ꯐꯨꯔꯤꯁꯤꯕꯣ ꯂꯝꯍꯦꯟꯕꯒꯤ ꯐꯨꯔꯤꯅꯤ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯅꯝ ꯇꯦꯛꯀꯦꯗꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯄꯨꯔꯅꯤꯃꯥ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯔꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯐꯖꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯍꯪꯂꯛꯏ ꯑꯗꯨꯕꯣꯕ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥꯗ ꯍꯥꯏꯌꯣ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯗꯅ ꯇꯧꯔꯤꯕ ꯑꯩꯁꯨ ꯇꯨꯃꯤꯟ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯏꯀꯥꯏꯒꯤ ꯈꯪꯗꯦꯅꯦ
ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯣ ꯍꯥꯏꯕꯗ ꯐꯥꯎꯕ ꯏꯀꯥꯏꯖꯩ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯣꯏ ꯏꯃꯥꯇꯣꯟ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯇꯣꯟꯒ ꯄꯨꯟꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯈꯣ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯗꯤ ꯐꯗꯧꯕꯅꯤ ꯃꯁꯛꯁꯤꯡꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯂꯤꯗꯣ ꯐꯦꯛ ꯂꯥꯎꯗꯨꯅ ꯆꯪꯈ꯭ꯔꯦ तसेंगना जुलीगा देविनागसे हेक पोकमिनाबा मपा अमतना पोकपा मचिन मनाउनी पूर्णिमाना देविनाबो पोकपनी हाइदुना जुलीना देविनाबो मनाउ अमगम नुसिबा ngamde अदुगा मपा इबुंग सुरजितपुसु देविनागी मपा नते हाइदुना मागी साउनिंगबा मतमदा पाबुंग हाइना कौबगी देविनाबो फुबिबा कयानी जुलीना पूर्णिमा अमदी देविनाबो नुसिबा सुकंगम ngamde कप्तुना लैरिबी देविनादो पूर्णिमाने थेमजिले बेमा से इमादा हायो नंगना करी तौरुबगिनो नचेसिना साउरिसिबो इमा आई केमता तौदी आइने इमुंगसिगी इज्जत चोकनबा केमता तौखिबा लैति तौद्रगा नचेसिना सुखसाउख्रिसिना करिगे हायो नंगना करी तौबगिनो इमा आइगा खंगनबा नुपादो अदुगा अचोपा सुम चामिनाबनी हयेंदगी मणिपुर थादोक्लगा चटख्रनी हाइबगी मधु नतबा अहिनबा थबक नचा केमता तौखिबा लैति मतुंगददी अदुमना खक तौगनु नचेनने नंगबु फहनिंगबगी हाइरिबनी से हगुलोसे इमुंगदा चंगसिलो पूर्णिमाना देविनाबु थेमलगा पुसिनबिख्रे नुमिदांगदु चाक तोकपगी टेरेस मथक्तुदा थौबुदु काखलक्लगा लिक्लाइदा कॉल तौरे पंगथेंग थेंगबा ओइद्रिबनिना लिक्लाइसु फोन दु पाइरक्लामे हेलो लिक्लाई अइने नोइदा थौबनी ओ तामोचोगी नंबर असिना माने ओइ सेफ तौसलागे दुदी असिगिदी केके मथल चारबा कांसोय चारी तामोचो होइगिदी एकोइगिबुदी इरोंबा मा nga ma tawre ado aina phone tawreise ataygi nate hayengdo nangsu loiselam anbadi aigi driver ga ai lage yari khai pung mapan gi mamang do loiselamko तामोचोंने सिनबिरिबा वाबिरिबा मयामसे आइगिदि लाइबा क्याम फाबनी करी वाहिना तामोचोबु थागतकनी हाइबा खंगजाद्रे यारी आई थागतपा गमदा पामदे सिदी अंगम मतिंग पंगनबनी सिदगी हेनबसु मयम अमा लैरि कोना खनगदवनी अदो तामोचोंना आइगिदमक्ता याम वाबिरिसे कैगिनो मरम लै अदुगिसु मतम लाखिनी फरे नंसु पोथारोको असिगिदि आइसु थमनबा तौरगे आई तामोचो फोन दो थमखिबगा थौबदो नोकफेट तौजे असमनसु सोले अइने खल्लिबसे ओइनबदि होनगन यादे याद्रगना फाबाइदुन हाइरगा तुंगोन थोरकपदा थौबदो खंप्रेक खंगी